Ministry of Home Affairs na invite obage New Delhi da ngasi pangtholiba mifam asida Kuki MLA sing yawbani masida Meetei MLA Singga Manipur gi irang asigi matangda khanane na ba yaroi haina keno amadi UPF na akan ba wafam thamlakli ngarang UPF amadi keno anina punna thadorokpa serol amagi matungina di Kuki-Zo MLA sing na mifam asi center lengang na sillakpa gi yawbani Center Lengang Manipur ge Santi Purak bagi Wari Shannaba Oizarabasu Kuki-Zo Furup kiri legislature leiba Union Territory ama leiraba matam data Santi Hanjilak le haina logani Kuki-Zo MLA singidi haribe stand sidage sukhong hongloi haina fongdorkli Kuki-Zo MLA singna New Delhi gi mifam asida saruk yabada saugali adubu Kuki-Zo ge Civil Society Organization singi ayaba yaudana Kuki MLA singa sei Meetei MLA singa kaidaunungda Manipur gi irang asigi matangda khanaba yaroi hairi Loinina Kuki MLA singna mifam hek loibaga miyam khangnaba press conference ama pangthokadabani haina su serol asina makha tarakle